ꯃꯄꯨꯕꯣꯛꯅ ꯅꯨꯄꯥꯗꯨꯒꯤ ꯈꯨꯗꯥꯡꯗꯣ ꯈꯪꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯃꯄꯥꯜꯔꯣꯝꯗ ꯄꯨꯅꯕ ꯆꯤꯡꯕꯗꯨ ꯎꯕꯗ ꯃꯁꯨ ꯅꯨꯄꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯕꯁꯨ ꯉꯝꯗ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯄꯨꯄꯥ ꯃꯥꯕꯨ ꯀꯗꯥꯏꯗ ꯄꯨꯒꯗꯣꯏꯅꯣ? ꯙꯅꯟꯖꯣꯏ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯂꯒ ꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨꯅꯦ, ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯕ ꯇꯜꯂꯤ꯫ ꯅꯃꯥꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯑꯅꯥꯕ ꯅꯪꯕꯨ ꯁꯪꯗꯨꯅ ꯂꯩꯍꯧꯅꯕ ꯍꯥꯏꯅ ꯁꯤꯟꯅꯔꯝꯂꯒ ꯆꯥ ꯂꯧꯕ ꯆꯠꯈꯤꯕꯅꯤ꯫ ꯑꯣ, ꯅꯤꯄꯥ ꯃꯆꯥꯁꯤ ꯂꯥꯛꯄꯒꯤ ꯆꯥ ꯂꯩꯗꯨꯅ ꯄꯤꯊꯛꯀꯦ ꯈꯜꯂꯝꯂꯤꯕ? ꯅꯠꯇꯦ, ꯀꯀꯥ ꯂꯥꯛꯈꯤꯕꯒꯤꯅꯤ꯫ ꯄꯥꯏꯔꯝꯕ ꯑꯥꯔꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯗꯣꯛꯏ꯫ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯃꯤꯠꯐꯝꯗ ꯄꯥꯈꯪꯗꯨꯗ ꯅꯤꯊꯝꯂꯤꯕ ꯔꯥꯖꯕꯤꯔ ꯇꯨꯐꯛ ꯇꯨꯐꯥꯏꯖꯟ ꯇꯧꯐꯝ ꯈꯪꯗꯅ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯇꯥꯃꯆꯥꯕꯨꯗꯤ ꯐꯨꯕꯤꯅꯨ, ꯆꯩꯁꯨ ꯆꯩꯕꯤꯒꯅꯨ, ꯑꯁꯥꯎꯕ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯩꯊꯕꯤꯌꯨ ꯄꯨꯄꯥ꯫ ꯏꯇꯥꯃꯆꯥ ꯍꯥꯏꯕ ꯀ꯭ꯂꯥꯁ ꯄꯨꯜꯂꯛꯄ ꯑꯣꯏꯕꯅ ꯑꯩꯅ ꯃꯥꯕꯨ ꯏꯇꯥꯃꯆꯥ ꯍꯥꯏꯅ ꯃꯤꯡꯒꯧ꯫ ꯄꯥꯎꯃꯩꯅꯁꯨ ꯀꯧꯈꯤꯕ ꯑꯩ ꯊꯦꯡꯅꯈ꯭ꯔꯦ꯫ ꯀꯀꯥꯁꯨ ꯑꯩꯅ ꯀꯧꯕ ꯇꯥꯕꯗꯒꯤ ꯂꯝꯗꯅꯈꯤꯕꯅꯤ꯫ ꯀꯣꯏꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅꯁꯨ ꯅꯪ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯇꯣꯏꯅ ꯂꯥꯛꯈꯤꯀꯣ? ꯈꯨꯕꯥꯛꯁꯨ ꯆꯥꯖꯈꯤ꯫ ꯙꯅꯟꯖꯣꯏ ꯃꯥꯒꯤ ꯈꯨꯕꯥꯛꯇꯨꯗ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇ ꯊꯣꯡꯒꯥꯜꯗ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯊꯃꯣꯏꯁꯤꯗ ꯌꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯪꯁꯨ ꯑꯃꯅꯤ꯫ ꯅꯤꯇꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕꯅ ꯃꯄꯨꯕꯣꯛꯄꯨ ꯀꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯄꯨꯄꯥ, ꯑꯩꯒꯤ ꯈꯨꯕꯥꯛ ꯆꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯤꯕꯗꯒꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯝꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯅꯪ ꯂꯥꯛꯈꯤ ꯅꯠꯇ꯭ꯔꯥ? ꯑꯧ, ꯂꯥꯛꯆꯈꯤ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯒ꯫ ꯙꯅꯟꯖꯣꯏ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ FIR ꯄꯥꯟꯒꯅꯤ ꯑꯗꯨ ꯑꯗꯥꯅ ꯙꯣꯀꯥ ꯇꯧꯔꯝꯕ ꯄꯨꯂꯤꯁꯇꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯅꯠꯇ꯭ꯔꯣ? ꯄꯨꯄꯥ, ꯑꯁꯦꯡꯕ ꯍꯥꯏꯖꯒꯦ, ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ꯫ ꯅꯨꯃꯤꯠꯇꯨꯗ ꯏꯇꯥꯃꯆꯥ ꯁꯣꯛꯂꯦ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯅꯤ ꯍꯧꯅꯗꯨꯅ ꯍꯪꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯨꯄꯥ ꯂꯩꯔꯝꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗꯕꯅ ꯏꯃꯥꯟꯅꯕꯗꯨꯒꯤ ꯆꯤꯟꯗ ꯊꯣꯔꯛꯄ ꯋꯥꯗꯣ ꯑꯗꯨꯝ ꯈꯨꯝꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯈꯜꯂꯛꯄ ꯋꯥꯗꯣ ꯉꯥꯡꯕ ꯃꯤꯁꯛ ꯑꯣꯏꯒꯗꯣꯏꯔꯣ? ꯄꯨꯄꯥ ꯅꯠꯇ꯭ꯔꯒ ꯏꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯈꯔ ꯇꯣꯏꯅ ꯇꯧꯒꯅꯤ꯫ ꯑꯇꯩ ꯃꯇꯝꯗꯗꯤ ꯑꯁꯨꯝꯅ ꯄꯥꯈꯠꯄ ꯐꯥꯎꯗꯦ꯫ ꯍꯣꯏ, ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯕꯨꯗꯤ ꯈꯔ ꯀꯤꯖꯩ꯫ ꯀꯔꯤ ꯂꯝꯗꯩꯅꯤ ꯍꯥꯏꯕꯅꯣ ꯅꯪꯕꯨ? ꯄꯨꯄꯥ, ꯂꯝꯒ ꯑꯝꯇ ꯍꯪꯉꯨꯔꯅꯨ, ꯀꯩꯗꯧꯗꯣꯏꯅꯣꯕ? ꯑꯩ ꯃꯇꯨꯡꯗ ꯂꯥꯛꯇꯅꯕ ꯍꯥꯏꯔꯒꯦꯕ꯫ ꯔꯥꯖꯕꯤꯔ ꯅꯨꯄꯤꯅ ꯉꯥꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯎꯔꯤꯄꯣꯛꯇꯒꯤꯅꯤ, ꯑꯣꯏꯅꯥꯝꯗꯣꯔꯦꯟꯒꯤ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯅ RK ꯅꯤꯡꯉꯣꯜ ꯑꯣꯏꯅꯥꯝ ꯑꯣꯡꯕꯤ ꯃꯝꯇꯥꯅꯤ꯫ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯈꯣꯏ ꯌꯨꯝꯒꯤ ꯑꯍꯜꯗꯤ ꯈꯪꯕ꯭ꯔꯥ? ꯃꯈꯣꯏꯅ ꯈꯪꯗ꯭ꯔꯁꯨ ꯌꯥꯕ ꯃꯔꯝ ꯑꯣꯏꯕꯅ ꯑꯩ ꯍꯥꯏꯗꯦ, ꯑꯗꯨꯕꯨ ꯄꯨꯄꯥꯅ ꯍꯥꯏꯌꯨ ꯍꯥꯏꯔꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯖꯒꯦ꯫ ꯁꯤꯌꯥ, ꯅꯔꯤꯜ ꯂꯩꯕ ꯁꯥꯔꯤꯅꯤꯅꯦ, ꯍꯧꯖꯤꯛꯃꯛ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯌꯨ꯫ ꯃꯥꯅ ꯆꯠꯈꯤꯕꯒ ꯅꯨꯄꯤꯗꯨ ꯃꯕꯨꯕꯣꯛꯀꯤ ꯈꯣꯟꯊꯤ ꯅꯠꯇ꯭ꯔꯒ ꯃꯤꯆꯩꯗꯕꯨ ꯆꯥꯖꯍꯧꯗ꯭ꯔꯗꯤ ꯈꯟꯗꯨꯅ ꯙꯅꯟꯖꯣꯏꯅ ꯇꯧꯊꯔꯛꯄ ꯌꯥꯊꯪꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯝꯂꯤꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯄꯥꯕꯨꯡꯗ ꯀꯣꯜ ꯇꯧꯖꯩ, ꯄꯥꯏꯕꯤꯔꯛꯇ꯭ꯔꯦ꯫ ꯑꯅꯤꯔꯛ ꯇ꯭ꯔꯥꯏ ꯇꯧꯗꯕꯤ ꯃꯃꯥꯗ ꯇꯧꯖꯩ, ꯔꯤꯡ ꯆꯠꯄꯒ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯏ꯫ ꯃꯝꯇꯥ ꯔꯤꯁꯤꯞ ꯇꯧꯕꯒ ꯍꯥꯏ ꯊꯣꯏꯕ, ꯃꯃꯥ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯩꯃꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯏꯆꯥꯅ ꯑꯁꯨꯛ ꯁꯤꯔꯤꯌꯁ ꯑꯣꯏꯔꯤꯁꯤꯕꯣ? ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯏꯇꯥꯃꯆꯥꯒꯤ ꯑꯅꯥꯕ ꯐꯤꯕꯝ ꯍꯪꯕ ꯂꯥꯛꯏꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯅꯍꯥꯟꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯨꯒꯤ ꯋꯥꯗꯨ ꯂꯥꯛꯄꯅ ꯂꯥꯛꯂꯝꯕꯗ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯄꯣꯛꯆꯕ ꯃꯆꯥꯅꯤ, ꯃꯤꯍꯨꯜ ꯀꯔꯤ ꯍꯨꯜꯂꯤ ꯍꯥꯏꯕ ꯑꯄꯣꯛꯄꯤ ꯑꯣꯏꯔꯨꯕꯅ ꯀꯨꯞꯊꯅ ꯈꯪꯕ ꯑꯣꯏꯕꯅ ꯃꯆꯥꯒꯤ ꯃꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯗꯣꯛꯇꯔꯁ ꯈꯩꯅꯕꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯀꯩꯗꯧꯉꯩ ꯗꯤꯆꯥꯔꯖ ꯇꯧꯅꯤ ꯍꯥꯏꯒꯦꯕ? ꯑꯅꯥꯕꯒꯤ ꯐꯤꯕꯝ ꯐꯒꯠꯂꯦ, ꯗꯤꯆꯥꯔꯖꯁꯦ ꯅꯤꯇꯤꯅ ꯅꯥꯀꯟꯗꯒꯤ ꯇꯞꯅ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯇꯧꯔꯅꯤꯌꯦ꯫ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯇꯧꯔꯅꯤ? ꯑꯩꯁꯨꯅꯦ ꯆꯠꯄꯤꯗꯨꯅ ꯑꯅꯥꯕꯒꯤ ꯐꯤꯕꯝ ꯍꯪꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯍꯦꯛ ꯆꯠꯁꯤꯟꯕꯗꯣ ꯉꯝꯗꯕ꯫ ꯔꯥꯖꯕꯤꯔ ꯃꯃꯥꯒꯤ ꯃꯇꯧꯗ ꯆꯤꯡꯅꯅ ꯃꯃꯥ, ꯅꯪ ꯏꯇꯥꯃꯆꯥꯁꯦ ꯈꯪꯕ꯭ꯔꯣ? ꯍꯥꯏ, ꯅꯪꯅ ꯊꯥꯏꯅ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩ ꯅꯪꯒꯤ ꯅꯣꯠꯕꯨꯛ ꯈꯨꯗꯤꯡ ꯏꯇꯥꯃꯆꯥ ꯍꯥꯏꯅ ꯏꯔꯝꯕ ꯀꯌꯥꯗꯣ ꯑꯩꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅꯦ꯫ ꯑꯩꯅ ꯃꯥꯕꯨ
ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯏꯃꯥ ꯃꯝꯇꯥ ꯃꯍꯧꯁꯥꯅ ꯏꯔꯥꯡ ꯄꯨꯕꯤ ꯃꯃꯥꯅꯤ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯏꯅꯣꯠ ꯍꯥꯞꯂꯛꯂꯤ ꯍꯥꯏ ꯑꯇꯣꯝꯕꯧ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯅꯨꯡꯁꯤꯌꯨ ꯏꯆꯥꯁꯤꯗꯤ ꯙꯅꯟꯖꯣꯏ ꯅꯥꯀꯟꯗꯒꯤ ꯊꯝꯅꯕ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯛꯂꯤ ꯑꯗꯨꯗꯤ ꯃꯃꯥ ꯑꯃꯨꯛ ꯊꯝꯃꯒꯦ ꯍꯩꯃꯥ ꯏꯀꯥꯏꯔꯤꯔꯣ ꯅꯪꯒꯤꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯥ ꯈꯛꯇ ꯈꯜꯂꯒ ꯂꯥꯛꯄꯕꯣ ꯏꯃꯥꯅ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯪ ꯄꯥꯕꯨꯡꯗꯁꯨ ꯍꯥꯏꯒꯅꯤ ꯑꯗꯨꯒꯅꯦ ꯏꯃꯥ ꯏꯄꯥꯛꯅ ꯏꯃꯧ ꯍꯥꯏꯅꯕ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯣꯟꯅ ꯆꯥꯔꯁꯦ ꯏꯃꯥ ꯑꯩ ꯊꯝꯃꯒꯦ ꯊꯝꯗ꯭ꯔꯤꯉꯩ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯈꯤꯒꯦꯅꯦ ꯍꯣꯏ ꯍꯥꯏꯌꯨ ꯏꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯗꯣꯏꯗꯣ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯏꯃꯥꯅ ꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯍꯥꯏꯅ ꯁꯣꯜꯂꯛꯑꯦ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯍꯥꯏꯒꯦ ꯏꯃꯥ ꯃꯃꯥꯗꯨꯅ ꯀꯣꯜ ꯊꯝꯈꯤꯕꯒ ꯅꯨꯄꯤꯔꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯝꯃꯤ ꯃꯊꯧ ꯂꯩꯕꯒꯤ ꯑꯀꯤꯕꯒ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯅ ꯎꯠꯂꯛꯄ ꯃꯑꯣꯡꯗꯨꯅꯅꯤ ꯙꯅꯟꯖꯣꯏ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯇꯝ ꯈꯔ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯂꯥꯛꯂꯝꯂꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯈꯤꯗ꯭ꯔꯤꯗꯣ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣꯅꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯔꯝꯕꯗꯨꯅꯤ ꯄꯨꯄꯥ ꯃꯇꯝꯗꯨꯗ ꯑꯩ ꯃꯤꯔꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯅ ꯃꯗꯨꯅ ꯂꯥꯛꯈꯤꯗꯕꯅꯤ ꯁꯨꯇꯤ ꯃꯇꯝꯗꯅ ꯀꯩꯗꯧꯔꯕ ꯌꯨꯝꯗ ꯂꯥꯛꯈꯤꯗꯦ ꯑꯗꯨꯗꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯈꯤ ꯅꯠꯇ꯭ꯔꯣ ꯁꯨꯇꯤ ꯃꯇꯝꯗ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯈꯤ ꯑꯩ ꯀꯣꯏꯕꯁꯨ ꯆꯠꯈꯤꯗꯦ ꯅꯪꯅ ꯃꯇꯝꯗꯨꯗ ꯎꯠꯈꯤꯕ ꯃꯑꯣꯡꯗꯨꯅ ꯑꯩ ꯏꯁꯨꯁꯦ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯇꯝꯕ ꯆꯠꯍꯟꯕ ꯀꯤꯗꯨꯅ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯃꯈꯥ ꯇꯝꯍꯟꯈꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯑꯅꯤꯡꯕꯗ ꯌꯦꯠꯈ꯭ꯔꯕ ꯍꯥꯏ ꯃꯄꯥꯟ ꯂꯝꯗ ꯇꯝꯕ ꯉꯥꯛꯇꯅ ꯑꯐꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯃꯥꯕꯨ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯊꯝꯅꯤꯡꯈꯤꯗꯦ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯇꯝꯂꯝꯒꯅꯤ ꯈꯪꯉꯝꯃꯗꯤ ꯑꯩꯁꯨ ꯂꯩꯔꯝꯒꯅꯤ ꯂꯩꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩꯀꯣ ꯔꯥꯖꯕꯤꯔ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯄꯨꯄꯥ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝ ꯐꯠꯇꯕ ꯃꯤꯁꯛ ꯑꯣꯏꯅꯁꯨ ꯎꯕꯤꯒꯅꯨ ꯍꯣꯏ ꯃꯇꯝꯗꯨꯒꯤ ꯑꯩꯍꯥꯛꯇꯨꯗꯤ ꯋꯥꯈꯜ ꯇꯥꯗꯕ ꯃꯤꯁꯛ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯐꯠꯇꯕ ꯅꯨꯡꯁꯤꯕ ꯐꯖꯕ ꯄꯨꯝꯅꯃꯛ ꯈꯪꯅ ꯆꯠꯆꯕ ꯃꯤꯁꯛꯅꯤ ꯅꯪꯅ ꯇꯥꯎꯃꯩꯒꯤꯗ ꯂꯥꯛꯄꯗ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯈꯤꯕ ꯃꯇꯝꯗ ꯆꯤꯡꯅꯈ꯭ꯔꯕꯅꯤꯅꯦ ꯅꯈꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯍꯜ ꯑꯣꯏꯕꯗꯒꯤ ꯑꯩꯁꯤ ꯋꯥꯈꯜ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯕꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨꯅꯦ ꯑꯩꯕꯨ ꯑꯗꯨꯈꯥꯛꯅ ꯄꯪꯅꯁꯨ ꯎꯒꯅꯤ ꯆꯞ ꯆꯥꯕꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯇꯥꯟꯖꯥ ꯉꯥꯏꯈꯤꯕꯅꯤ ꯑꯩꯕꯨ ꯎꯕꯒ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯃꯨꯛꯁꯨ ꯑꯩꯕꯨ ꯆꯩꯕꯤꯔꯝꯃꯗꯤ ꯑꯩ ꯍꯥꯏ ꯅꯪꯕꯨ ꯑꯅꯤꯔꯛ ꯐꯨꯈꯤꯕ ꯏꯈꯨꯠꯁꯤꯃꯛꯅ ꯑꯩꯒꯤ ꯏꯁꯨ ꯇꯣꯝꯕꯤꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤꯅꯦ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯣ ꯏꯉꯛ ꯉꯛꯅ ꯙꯅꯟꯖꯣꯏꯕꯨ ꯌꯦꯡꯂꯛꯂꯦ ꯙꯅꯟꯖꯣꯏ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯒꯤ ꯍꯥꯛꯇꯛꯇ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯃꯤꯇ꯭ꯔꯪꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯀꯀꯥ ꯇꯥꯎꯃꯩꯗꯤ ꯃꯤꯇ꯭ꯔꯪ ꯅꯠꯇꯦ ꯃꯥꯅ ꯏꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏ ꯇꯥꯎꯃꯩꯒꯤ ꯃꯐꯝꯗꯒꯤ ꯅꯪꯅ ꯋꯥꯔꯤ ꯄꯨꯝꯕ ꯅꯍꯥꯟꯅ ꯈꯪꯉꯝꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯆꯤꯡꯅꯈ꯭ꯔꯕꯅꯤ ꯍꯣꯏ ꯀꯀꯥꯅ ꯂꯣꯏꯅ ꯂꯤꯕꯤꯔꯦ ꯃꯥꯅ ꯋꯥꯍꯧꯕ ꯃꯥꯅ ꯑꯣꯏꯈꯤꯕꯗꯨ ꯑꯩ ꯀꯥꯎꯗ꯭ꯔꯤꯅꯦ ꯑꯗꯨꯒ ꯑꯃꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯏꯆꯥ ꯅꯤꯡꯉꯣꯜꯕꯨ ꯁꯪꯂꯒ ꯂꯧꯈꯤꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯒꯤ ꯊꯣꯡꯒꯥꯜꯗ ꯏꯁꯨꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯃꯠꯇ ꯌꯥꯈꯤꯗ꯭ꯔꯤꯕ ꯄꯨꯄꯥ ꯏꯇꯥ ꯃꯆꯥꯕꯨ ꯈꯟꯖꯕ ꯄꯥꯝꯖꯕ ꯂꯨꯝꯖꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯩ ꯃꯈꯣꯏꯒ ꯆꯥꯡꯌꯦꯡ ꯇꯧꯒꯦꯁꯨ ꯈꯟꯖꯈꯤꯗꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯂꯛꯄ ꯃꯇꯝꯗ ꯏꯃꯥꯒꯤ ꯍꯦꯛ ꯉꯝꯊꯪꯗ ꯊꯦꯡꯅꯕꯁꯤ ꯃꯍꯥꯛꯅꯤ ꯃꯥꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯃꯥꯏ ꯃꯤꯠ ꯌꯦꯛꯁꯤꯟꯗꯕ ꯃꯇꯝꯗ ꯎꯈꯤꯕ ꯃꯥꯗꯨ ꯈꯛꯅꯤ ꯑꯩꯅ ꯈꯟꯈꯤꯕ ꯇꯥꯎꯃꯩꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯕ ꯑꯩ ꯎꯕ ꯐꯪꯏ ꯃꯥꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯑꯩꯉꯣꯟꯗꯒꯤ ꯀꯟꯈꯤꯕꯁꯨ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯖꯕ ꯇꯥꯎꯃꯩꯅ ꯌꯥꯔꯦ ꯈꯟꯖꯕ ꯃꯤꯁꯛ ꯅꯪꯕꯨ ꯑꯩꯅꯁꯨ ꯌꯥꯅꯤꯡꯉꯤ ꯅꯪꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯏꯁꯨꯕꯨ ꯂꯨꯝꯕ ꯂꯥꯛꯈꯤꯕ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯅꯪꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕꯤ ꯀꯌꯥꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯕ ꯌꯥꯔꯕꯗ ꯅꯪꯅ ꯍꯣꯡꯗꯅ ꯏꯁꯨꯒꯤꯗꯃꯛ ꯈꯟꯕꯁꯦ ꯑꯩ ꯅꯪꯉꯣꯟꯗ ꯏꯁꯨ ꯁꯤꯟꯅꯕꯗ
ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯄꯄꯥ, ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯒꯅꯨ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯋꯥꯖꯔꯛꯂꯕꯤ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕꯁꯤꯅꯤ ꯅꯁꯨꯅ ꯄꯥꯝꯖꯕꯗꯤ꯫ ꯇꯣꯝꯕꯤ, ꯅꯊꯧꯗꯤꯅꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯀꯅꯤ꯫ ꯅꯃꯥ ꯅꯆꯥ ꯅꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯂꯩꯍꯧꯕꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯤꯁꯨ꯫ ꯅꯃꯥꯒꯤ ꯈꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯀꯗꯕ ꯇꯧꯃꯩ ꯃꯥꯅ ꯋꯥ ꯍꯥꯏꯗ꯭ꯔꯕꯗ ꯑꯩꯅ ꯅꯝ ꯍꯥꯗꯨꯅ ꯄꯤꯕꯗꯤ ꯈꯛ ꯌꯥꯔꯣꯏꯅꯦ꯫ ꯑꯗꯨꯗꯤ ꯄꯄꯥ, ꯑꯩ ꯆꯠꯂꯒ ꯀꯀꯥꯗ ꯍꯧꯖꯤꯛ ꯃꯈꯥꯏꯔꯨꯒꯦ꯫ ꯍꯥꯏꯒꯅꯨ, ꯃꯥꯒꯤꯁꯨ ꯃꯥꯅ ꯈꯟꯖꯕ ꯋꯥꯈꯜ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯇꯧꯃꯩꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯌꯥꯒꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡꯗꯤ ꯄꯥꯡꯂꯝꯒꯦ ꯈꯜꯂꯤ꯫ ꯄꯄꯥ, ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯂꯩꯔꯝꯕꯗꯣ ꯅꯁꯨꯅ ꯀꯩ ꯇꯧꯔꯒ ꯀꯣꯛꯀꯗꯣꯏꯅꯣ? ꯏꯁꯨ ꯑꯅꯤ ꯅꯠꯇꯅ ꯑꯩꯕꯨ ꯄꯄꯥ ꯍꯥꯏꯅ ꯀꯧꯕ ꯍꯥꯏꯔꯗꯤ ꯅꯍꯥꯛꯅꯤ꯫ ꯏꯁꯨ ꯑꯅꯤꯒꯤ ꯇꯤꯟꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯄꯨꯄꯨ ꯍꯥꯏꯕꯗꯒꯤ ꯍꯦꯟꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯅꯥꯏꯇꯣꯝ ꯇꯥꯅ ꯃꯤꯡꯒꯧꯔꯤꯕ ꯅꯉꯣꯟꯗ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯤ ꯁꯥꯎꯔꯨꯅꯤ? ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯉꯥꯡ ꯑꯣꯏꯕꯅ ꯄꯄꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯀꯔꯤ ꯇꯧꯈꯤ, ꯀꯔꯤ ꯊꯣꯛꯈꯤ ꯈꯪꯗꯕꯅ ꯑꯩꯅ ꯂꯥꯟꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯩ ꯂꯥꯟꯖꯔꯦ ꯄꯄꯥ꯫ ꯅꯪꯅ ꯂꯥꯛꯂꯝꯕꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯃꯥꯏ ꯑꯃ ꯍꯥꯡꯂꯤꯕꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯣꯡꯒꯥꯜꯗ ꯂꯥꯛꯄ ꯈꯨꯗꯤꯡ ꯌꯦꯛꯅꯕꯒꯨꯝ ꯈꯟꯒꯗꯕ ꯑꯩꯍꯥꯛꯁꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯃꯩꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯂꯩꯔꯤꯀꯣ ꯍꯥꯏꯅ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯉꯣꯟꯗ ꯐꯪꯍꯜꯂꯤꯕꯅꯤ꯫ ꯃꯁꯨ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯣꯝꯕꯤ, ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤꯕꯗꯣ ꯅꯃꯥꯒꯤ ꯂꯥꯏꯕꯛ ꯇꯥꯒꯅꯤ ꯀꯤꯈꯤꯕꯗꯒꯤꯅꯤ꯫ ꯉꯁꯤꯗꯤ ꯃꯇꯝ ꯆꯥꯔꯦ꯫ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯍꯥꯏꯗꯣ ꯏꯕꯨꯡꯉꯣꯁꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯔꯥꯁꯕꯤꯔ ꯍꯔꯥꯎꯔꯁꯨ ꯀꯤꯔꯞ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯅ ꯄꯥꯝꯖꯗꯕ ꯈꯨꯃꯟꯊꯦꯝ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯣꯏꯅꯥꯝꯁꯤꯅ ꯑꯣꯏꯅ ꯃꯍꯨꯠ ꯁꯣꯏꯗꯅ ꯁꯤꯜꯍꯟꯒꯅꯤ꯫ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯅ ꯏꯁꯨꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯥꯡꯗ ꯈꯪꯂꯛꯄꯗ ꯄꯥꯝꯗꯦ ꯍꯥꯏꯔꯛꯀꯗꯣꯏꯔꯣ? ꯔꯥꯁꯕꯤꯔ ꯅꯨꯄꯥ ꯊꯣꯛꯅ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗꯣ ꯙꯅꯟꯖꯣꯏꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨ ꯃꯄꯥꯗ ꯇꯞꯅ ꯊꯝꯃꯛꯑꯒ, ꯄꯄꯥ, ꯑꯗꯨꯒꯨꯝꯕ ꯆꯌꯦꯠꯅꯕ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯇꯥꯃꯆꯥ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗ ꯃꯩꯁꯥ ꯀꯩꯁꯨ ꯂꯥꯡꯍꯟꯖꯔꯣꯏ꯫ ꯏꯃꯥ ꯕꯕꯥ ꯇꯣꯉꯥꯟꯅ ꯂꯩ ꯍꯥꯏꯅ ꯅꯤꯝꯐꯨꯡ ꯈꯪꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯩ꯫ ꯇꯁꯦꯡꯅ ꯈꯥꯏꯅꯔꯦ ꯈꯪꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅꯁꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯑꯀꯥꯏꯕ ꯑꯝꯇ ꯄꯤꯍꯜꯂꯨ, ꯄꯤꯁꯨ ꯄꯤꯔꯛꯂꯨ꯫ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯁꯦꯡꯂꯕ ꯏ ꯆꯦꯜꯂꯤꯕ ꯑꯩꯅ ꯃꯈꯣꯏꯒꯤ ꯁꯦꯡꯂꯕ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯆꯦꯟꯖꯩ꯫ ꯅꯣꯏꯅ ꯁꯥꯎꯒꯟꯕ ꯑꯣꯏꯅ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯤꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯋꯥꯈꯤꯕ, ꯇꯨꯝꯕ ꯌꯥꯗꯅ ꯂꯦꯟꯈꯤꯕ, ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯈꯤꯕ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯂꯥꯛꯅꯕꯅꯤ꯫ ꯇꯧꯃꯩꯅ ꯂꯤꯔꯛꯈꯤꯕ ꯋꯥꯔꯤꯗꯨꯒꯤ ꯇꯨꯡꯑꯣꯏꯅꯅ ꯙꯅꯟꯖꯣꯏꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯄꯥꯈꯪꯗꯨ ꯈꯪꯕ ꯉꯝꯖꯔꯕꯅꯤ꯫ ꯃꯗꯨꯃꯛꯅꯁꯨ ꯃꯍꯥꯛꯄꯨ ꯁꯥꯎꯅꯤꯡꯂꯝꯕꯗꯒꯤ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯇꯧꯖꯈꯤꯕꯅꯤ꯫ ꯔꯨꯝꯗꯨꯗ ꯇꯧꯔꯤꯕꯁꯤꯡꯗꯨ ꯀꯦꯟꯇꯤꯟꯗ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯅꯤ ꯈꯪꯗ꯭ꯔꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦꯗꯣ꯫ ꯁꯅꯥ ꯇꯔꯪ ꯆꯠꯄ ꯃꯤꯀꯨꯞ ꯍꯥꯏꯗꯨꯅꯤ ꯃꯆꯤꯟꯗꯗꯤ ꯆꯥ ꯂꯧꯔꯨꯒꯦꯅ ꯁꯣꯜꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯦꯟꯇꯤꯟꯗꯨ ꯌꯧꯔꯒ ꯆꯥ ꯂꯧꯕꯒꯤ ꯃꯍꯨꯠ ꯄꯨꯡꯈꯥꯏꯗꯤ ꯍꯦꯜꯂꯝꯃꯅꯤ ꯃꯥꯅ ꯂꯦꯞꯇꯨꯅ ꯂꯩꯕ꯫ ꯃꯥꯒ ꯀꯌꯥ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯝꯃꯤ꯫ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯅꯤ, ꯉꯁꯥꯏꯗ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ, ꯀꯔꯤ ꯋꯥꯈꯜꯅꯣꯅꯦ ꯃꯥꯅ ꯈꯜꯂ ꯂꯩꯔꯤꯁꯤꯕꯣ? ꯃꯥ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕꯁꯨ ꯌꯥꯍꯟꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤ ꯆꯪꯁꯤꯟꯁꯦ ꯍꯥꯏꯅ ꯅꯪꯅ ꯌꯥꯖꯗꯕꯅꯤ꯫ ꯅꯪꯕꯨ ꯊꯧꯁꯥꯗꯕꯤ ꯃꯤꯔꯥꯏꯔꯝꯂꯤꯕꯁꯤ ꯍꯧꯖꯤꯛꯐꯥꯎ ꯀꯤꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ꯫ ꯃꯇꯝ ꯈꯔ ꯏꯕꯥꯅꯤ ꯂꯣꯏꯅꯗ꯭ꯔꯦ, ꯑꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯉꯔꯣꯏ ꯀꯥꯏꯗꯣꯏꯔꯣ? ꯑꯣꯏꯗ꯭ꯔ ꯋꯥꯅꯤ ꯅꯤꯄꯥ, ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯂꯩꯇꯦꯀꯣ꯫ ꯅꯪꯒꯤꯗꯤꯅꯦ ꯃꯤꯀꯤꯊꯤ ꯀꯤꯊꯨꯝ ꯀꯤꯊꯥ ꯍꯥꯏꯗꯨꯅꯤ ꯑꯣꯏꯔꯤꯕ꯫ ꯅꯪꯅ ꯑꯩ ꯑꯣꯏꯔꯝꯃ ꯈꯪꯉꯅꯤꯗ꯫ ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯝꯐꯨꯗ ꯃꯥ ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃ ꯂꯧꯔꯒ ꯂꯩꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏ ꯇꯧꯔꯝꯒꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯪꯅ ꯂꯥꯏꯅ ꯂꯧꯔꯦ꯫ ꯅꯨꯄꯤ ꯊꯤꯗꯅ ꯏꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯒꯤ ꯏꯆꯥ ꯑꯅꯤꯕꯨ ꯈꯝꯕꯟꯖꯔꯤꯕ ꯑꯩꯁꯤ ꯅꯨꯡꯁꯤꯕꯗ ꯂꯥꯏꯅ ꯂꯧꯋꯦ ꯍꯥꯏꯔꯤꯕ? ꯍꯣꯏ, ꯑꯗꯨꯃꯛꯅꯤ꯫ ꯅꯪꯅ ꯈꯪꯕ ꯅꯨꯡꯁꯤꯕꯗꯨꯗꯒꯤ ꯍꯦꯟꯅ
nungsiba masak khangabani ko aduna nangna semjilaga haiba wani dana nipa nangi na chaga aigi isugane ekhoi ani gum itaw sanan si ko as kai kai dai samna da wa mayam yar la sumai chum le pale radi samna da wari mayam se puthor pada canteen da jangsin bra na traga room du da han bram tawsi as room du da halaga na angang ani gi wari du da akai boy do ni adu arga na halasiro chalo balak pada akhoi le ram bagi mahud arbi ga macha nu pi ga le ram di am WakhaL an lo ri do chalo bagi WakhaL kai lembi na tawri bado maga mayok na leiri ba miyoi na di magi phibam do irai lai na ubang ngam liban nupa ani do na tung on khibagi udaba masagi maral mapot phazarabani na mana koba sungam da haukhibado handok pashu yada lising laklan jare hairasu kokla roidaba dakfam oibana masa mathanta nungai daba phauje icham chamna tawmai na mateng pangba lakpadu ubadasu nungai pham khangde haukhiba wari mayam duga masa do ifon fungatuna leibado ngasai makhai tarakliba piduna kokhan brashu kokhalamba natte maijak ado mairaba chingnana nipa mai sidi phibam amni da tawmai shumunna yengsilaga koidori jano ni mai sibo mairaba na kendina direct jangsinse aduga mana tawrise asomdei di uba phangani si haina duna ani do hauna duna canteen room da jangsili makhoi ani tungda la I khangdabana lembi de khongpham amata handoklamde khongkap khara hengatlaga lakpa matamda di ure do ngasai makhai makhol thokta kaplubage mamai mami tungak sangang sinduna kappa khangjinbado tawmai thanglamba khongthangdo chapleplaga niba mairabaso onthorakpada leiriba phibamdu uraduna koidoriba magi side aina sida lakpasi mangonda nungaidaba piboina thozal mairaba WakhaL ngahak khallaga nangna pakhang oina leichabagi aduk irai laina mating pangba ngamlibani adubu magidi machanupini soga leirise mating lori nen tawrise masoi kairamni hokhibado nakalamada thamlaga miro leijadab yumthangnabagi mating pangbani aidi hoine aishu madudi khangi nangna su hek ichanupi haina pallubaduda WakhaL mon khala jalani maisiba as kamdawni shide mairaba magi matawduda nungai traduna changsilaga kapise kaidawragi haina hangbiruchu ai haira kowai dai leite mahausa na mai mafam dai su sikre khalu haram laban tawmai ningjing mangjing tawduna mana mug lana lokradi kamdoba hojikta natro nangna niver moina mating pangbani haido jojo nachanupi ni khana gobiru mana migi ngaksamda kundo hukhiba numittu phau chalnupi ni khandra kanda hojik kamai khandoino ne nipa adu oiragana jamjamba niver magi role losel nakandagi sajau paithorasune ai mayoknagini mathanta oiramlabade thauna aduk leiramloi achanba marupna magi dama pambom tingbiri khangbana nupidugi manakta changsilakli lembisu sut kappale pamde tawmai tawfam khangdabana makhut ani du khongraugi pocket ta humjilaga sor sangna hondoklaga wanga ngai lembe aina hospital da laktuna namana chagi mating pangbasi nangi punsida ayat boiragadi ai mikub asida hankro hairasu hangi thamon apang pi iba matingse kari na laman singgani ay kanpam khangte mating pangbi pasida ay pasu ay jadi lemina ba ay sidi mating pang na ba masana tawani noy na so ay imagi na ba matam da pang kredo de ay ba kudong chaba lawbi ni hay na di kanbigan aning ba kuding hay do na sa lawbigan wafa mamatang hayro nang na hiding ba do ay na ngamboy di mating panglani tama ay nangote yam lan kre punsi jo pangang pipam thong traba iralse ay ga joba soi bana de hay ba khangche ay na tawje ki ba pap to nani kasi ay na lili ba punsi mahikse ay tamo ki mapam de yam lan kre
ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯄꯥ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯀꯞꯀꯅꯨ ꯂꯦꯝꯕꯤ ꯅꯪꯅ ꯀꯞꯄꯁꯤ ꯑꯩ ꯏꯁꯥꯁꯦ ꯇꯧꯐꯝ ꯈꯪꯗꯦ ꯅꯣꯡꯃꯗꯁꯨ ꯅꯅꯥꯛꯇ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯗꯦ ꯍꯥꯏꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯃꯗꯨꯒꯤ ꯊꯧꯅꯥ ꯂꯩꯈꯤꯗꯕꯗꯅꯦ ꯇꯥꯃꯣ ꯅꯪꯅ ꯄꯥꯝꯖꯅ ꯅꯁꯥꯅ ꯌꯥꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯅꯤ ꯃꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯐꯝ ꯊꯣꯛꯇꯦꯗ ꯂꯥꯜꯂꯤꯕꯗꯤ ꯑꯩ ꯏꯁꯥꯁꯤꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯗꯣ ꯅꯨꯃꯤꯠꯇꯨꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯤꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯈꯨꯗꯥꯡꯗꯨ ꯄꯥꯏꯕꯒꯤ ꯍꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠꯇꯨꯗ ꯄꯤꯈꯤꯗꯦ ꯊꯝꯃꯣ ꯑꯩ ꯃꯨꯛ ꯄꯪꯕꯁꯦ ꯂꯩꯔꯝꯂꯣꯏꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯍꯥꯏꯒꯦ ꯈꯜꯂꯒ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯕ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯍꯤꯡꯕꯤꯒꯅꯨ ꯊꯝꯃꯣꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯅꯕ ꯇꯧꯕꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯇꯨꯗ ꯊꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯙꯣꯜꯒꯤ ꯃꯈꯣꯜꯗꯨꯅ ꯀꯥꯏꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯇꯣꯞꯄ ꯀꯅꯥꯕꯨ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯙꯣꯜꯒꯤ ꯃꯈꯣꯜ ꯇꯥꯒꯅꯤ ꯈꯟꯕꯗ ꯑꯩ ꯑꯀꯤꯕ ꯑꯣꯏꯈꯤ ꯃꯗꯨ ꯍꯧꯈ꯭ꯔꯦ ꯇꯥꯃꯣ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯇꯝ ꯃꯥꯕꯨ ꯑꯩꯅ ꯍꯜꯂꯛꯑꯣꯅ ꯅꯨꯡꯇꯤꯒꯤ ꯁꯣꯜꯂꯤꯕꯅꯤ ꯐꯔꯦꯁꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯀꯞꯂꯒ ꯅꯊꯟꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯤ ꯑꯉꯥꯡꯒꯤ ꯐꯤꯕꯝ ꯐꯒꯠꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯣ ꯑꯉꯥꯡꯒꯤꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ ꯑꯩ ꯏꯁꯥꯒꯤ ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯃꯩꯔꯥꯕꯗꯣ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯍꯥꯏꯗꯧꯕ ꯋꯥꯅ ꯁꯨꯈꯥꯏ ꯍꯥꯏꯅꯗꯦ ꯈꯔꯒ ꯐꯤꯡꯂꯦ ꯐꯠ ꯆꯪꯁꯤꯜꯂꯛꯑꯒ ꯏꯄꯥ ꯊꯣꯛꯅꯕ ꯇꯧꯁꯤ ꯊꯕꯛ ꯑꯇꯩꯁꯨ ꯂꯩꯍꯧꯔꯤꯗꯣ ꯇꯥꯎꯃꯩ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯔꯨꯞ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯕꯥꯖꯤ ꯂꯥꯛꯄ ꯉꯥꯛ ꯉꯥꯏꯈꯤꯁꯤꯔꯅ ꯈꯟꯕꯅꯤ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯏ ꯑꯉꯥꯡꯗꯨꯅ ꯀꯝꯗꯧꯕ ꯃꯩꯔꯥꯕ ꯋꯥꯈꯜ ꯈꯪꯂꯛꯂꯛꯏ ꯃꯥꯁꯨ ꯃꯥꯟꯊꯣꯛꯄ ꯅꯪꯒꯨꯝꯕ ꯊꯧꯅꯥ ꯂꯩꯇꯕ ꯃꯤꯁꯛꯇꯨꯗꯤ ꯅꯠꯇꯦ ꯂꯦꯝꯕꯤꯁꯅ ꯇꯥꯎꯃꯩꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯇꯥ ꯃꯩꯔꯥꯕ ꯅꯆꯜꯅ ꯃꯇꯝ ꯑꯃꯗ ꯏꯕꯨꯡꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯣꯡꯃꯇꯁꯨ ꯏꯕꯨꯡꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯏꯟꯒꯦ ꯍꯥꯏꯕ ꯈꯟꯈꯤꯗꯦ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯅꯆꯜꯅ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯃꯗꯨ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯁꯥꯎꯕ ꯀꯣꯛꯀꯗꯕ ꯅꯠꯇꯦ ꯅꯤꯄꯥ ꯌꯥꯔꯦꯕ ꯅꯪꯗꯤ ꯌꯥꯔꯤꯗꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯅ ꯁꯥꯎꯈꯤꯕꯗꯣ ꯅꯣꯡꯃ ꯅꯤꯅꯤ ꯅꯠꯇꯦ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅꯅꯤ ꯏꯆꯥ ꯐꯥꯎꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯅꯆꯜꯅ ꯀꯔꯤ ꯍꯥꯏꯔꯒ ꯏꯕꯨꯡꯒꯤ ꯑꯁꯥꯎꯕꯗꯣ ꯀꯣꯛꯀꯅꯤ ꯎꯄꯥꯏ ꯑꯃꯗꯤ ꯂꯩ ꯃꯁꯤ ꯉꯥꯛꯄ ꯉꯥꯛꯇꯕ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯤꯄꯥꯁꯤ ꯌꯨꯝ ꯄꯥꯟꯅꯕ ꯍꯥꯏꯌꯨ ꯍꯧꯖꯤꯛꯇꯁꯨ ꯅꯆꯜꯅ ꯍꯧꯗꯣꯛꯆꯔꯝꯕꯅꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯕꯤꯒꯅꯨ ꯍꯥꯏꯅ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯝꯇ ꯍꯟꯅ ꯌꯦꯡꯉꯣ ꯌꯥꯗꯅ ꯂꯥꯛꯈ꯭ꯔꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯀꯤꯗ꯭ꯔꯕ ꯑꯩꯒꯤ ꯃꯔꯨꯞꯁꯤꯅ ꯑꯇꯣꯞꯄ ꯂꯧ ꯍꯥꯏꯕꯗ ꯌꯥꯒꯅꯤ ꯊꯥꯖꯕ꯭ꯔꯅꯦ ꯇꯥꯎꯃꯩ ꯅꯨꯄꯤꯗꯨꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯂꯨꯍꯣꯡꯕꯗꯨ ꯈꯛ ꯅꯠꯇꯦ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯑꯣꯏꯔꯁꯨ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯌꯨꯝ ꯑꯃ ꯄꯨꯕ ꯉꯝꯕꯗꯨꯅꯤ ꯑꯣ ꯅꯪꯅ ꯎꯀꯤꯜ ꯑꯣꯏꯔꯤꯗꯣ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯣꯛꯇꯕ ꯑꯦꯗꯚꯥꯏꯁ ꯄꯤꯅꯕ ꯅꯠꯇꯦꯅꯦ ꯑꯗꯨꯏ ꯁꯔꯨꯛ ꯅꯈꯨꯠꯇ ꯊꯣꯛꯄ ꯂꯣꯅꯤ ꯀꯩ ꯀꯔꯝꯕ ꯄꯥꯝꯕꯩ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯈꯪꯐꯝ ꯊꯣꯛꯏ ꯀꯩꯕꯨꯅꯣ ꯅꯤꯄꯥ ꯏꯄꯥ ꯏꯄꯨꯒꯤ 3 ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯉꯁꯤ 3 ꯁꯨꯕꯗꯣ ꯍꯥꯏꯒꯦ ꯅꯪ ꯅꯨꯄꯤ ꯊꯤꯗꯨꯅ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯁꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯁꯦꯡꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯂꯦꯝꯕꯤꯒ ꯊꯨꯡꯅꯧ ꯀꯥꯏꯗꯦ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯂꯩꯀꯥꯏꯒꯤ ꯁꯃꯥꯖꯀꯤ ꯏꯖꯠꯀꯤ ꯀꯤꯔꯤꯅꯦ ꯍꯥꯏꯗꯨꯅ ꯅꯁꯥꯒꯤ ꯐꯤꯔꯦꯞꯇ ꯆꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯑꯐꯕ ꯐꯠꯇꯕ ꯅꯁꯥꯅ ꯈꯪꯖꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨꯔꯅꯨ ꯅꯪꯅ ꯁꯣꯏꯈꯤꯕ ꯈꯣꯡꯊꯥꯡ ꯍꯟꯗꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯆꯪꯁꯤꯜꯂꯤꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗꯤ ꯅꯤꯄꯥ ꯅꯕꯥꯅꯤ ꯌꯦꯠ ꯑꯣꯏꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯧ ꯅꯈꯣꯏ ꯑꯅꯤꯅ ꯃꯁꯤ ꯍꯦꯛ ꯌꯥꯔꯛꯄꯗ ꯁꯤꯈ꯭ꯔꯦ ꯈꯜꯂꯣ ꯍꯥꯏꯔꯤꯕ ꯃꯩꯔꯥꯕꯁꯦ ꯃꯍꯧꯁꯥꯒꯨꯝ ꯑꯃꯨꯛ ꯍꯤꯡꯂꯛꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯑꯩꯅ ꯆꯥꯎꯅ ꯄꯥꯝꯕꯣꯝ ꯇꯤꯡꯒꯅꯤ ꯅꯤꯄꯥ ꯅꯪꯁꯨ ꯂꯩꯀꯥꯏꯒꯤ ꯁꯃꯥꯖꯀꯤ ꯏꯖꯠꯀꯤ ꯀꯤꯔꯤꯕ ꯂꯦꯝꯕꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯇꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯖꯧ ꯑꯁ
Luye nangi wase. Masi yadradi ayamu khanna sak udlakidabasui. Aigi cha anina aibo. Thaina mayamgi khanbada wathoba naja ani yamu khalira. Madusu nipa na maina mayukna jasani. Nipa, nangna aigidamuk wabi haiba ai khangi. Adubu hojik oiriba phibam sida Thaina so aina ngangbada anirakni nangna laukidab. Ngasi hojikmak lembigi mamangda khumu ai tagi. Nang masi nungsibra nungsidabra. Namangda lebliba isay mana tabamdaga yung palaroi wasakrise. Mana tabaganamda nungsiroi haibagi ninipa. Adugumba praman pantaydo natini. Nang ma nungside. Nungsi. Mayraba nupido damuk onsilaga. Lembiya. Hojiki oiba wahang sina nipada hangkre. Nangi oiba wahang amamuk hangi. Nipa. Hospital ni yari ba to? Mafam sidana jab jari ni. Nang tumin layo. Lembi. Nang matamamada aigi marupsi thamoy siyang na nungdi nungsikibra. Nungside kagkum. Nungsiki. Kiba putoklaga nainarasu loiba nairar. Nang sumaso karam na loina ki ay khang. Adugumlaba matamdugi nungsibado ngasi sumanghandana layhanba yari na. Angang narito adugi managtongda changusi. Kuna phagatlakan ngangnarasi. Nupa oiba mana ikairine na tawriba matawduda makha tarudre. Ingit tawduna nitina layriba wardroomda. Amuk ahumdo tungdamangda thaduna lakmine. Wa machetam tangangnaba nate oiriba phibamdo. Thongjin mapa yorakpada sajawdu leptuna leirambado ahumak urame. Hospital sidi hanuba hanubigi rang tawpham oiramedana. Aigi ipado hujik phau hinjaramadi ngasi uriba phibamsi video bu namaga puraga masu yenghalamdawni. Ai kanadano nang ngangido? Hera mayraba kaidogi kharasu lemna leibiyu. Chahiduga chanaba thabak khara tawnasi. Nupi gamda phangjadrabo. Khuka pika pada nupi ngagtani. Taumay magi wahayduda sauningna. Nupi khudingmak kashu leitana khanba somgi wakhalse ngagtaba ngamde. Itawgi mitka aiga manadedo. Wakhalsu adungai. Aduma uhalakpi natradi leitrabo. Hai, nangna ngangliba wado anirak shuna palakpada aibu phatte haigan. Mapanda ngangnariba wado haifet taraduna Dhananjoy so roomdogi thongdo hangdoktuna thorakli. Ma leirambada ahumdusu ingak ngaklami. Mayraba tapna soli. Angang amaduna kadai chakhrajana. Ai, kaidonaba yaure tawmay. Kaino ahalsu yauri mafamsibu nupa nupi unafam onthuamisi kamay tawbano? Hai, kanadano nangna nganglibado sajaw. Arang famoy kayway tawbaduda khangningdana sum hangbanida. Dhananjoy machanupida onsilaga masuk chawkhattaba mi asibu karamna matam khara shoibadagi sanga tawrubano hainane ithanta ngasisu taksi soni. Bazi haina sum kawragi. Ahal kawbadu nungaitrabanina. Sumdoba. Icha asokpasi phagatpaga aigida oina putharage. Mapa aigi hakni. Manaw nupiga punna laingaisida pukhiba yaradi pukrage. Masi haiba loirakpaga Pepe su manungdagi thore. Pepe mama ubada harauna. Ima. Pepe. Akhoi chise ngawraba. Aina ngangba wa amta khumdi. Tumin sumle. Aingonda sauri jatlaba. Nacheda nangna kari hairurage. Yumda hankrasi punna leirusi matam khradi aina seba tawge sidaidi ai luhongkhradi ichil inaw punna leiminaba phangaroina haibani. Lembi asawbado phazillaga nachegi seba tawningadi aigida leirula. Ima papagida su punna leiminageba ichil inawse machoy na tabase nungaiteba. Sajawna angang di pugani mama di pur hanu thangda irang tawge su naning tamna tawo. Masana yadana aigi cha pukhibayar. Oi, aigi am chawna haklei haibasi kawbagum tawrido kaigino. Amaromda angangsina nangi lambida yetloidoini. Aigi lambida yetpa yettaba haidi kaino. Sajawna kanda leiriba tawmaiduda yenglaga yam palaningba malida ngahaki mamangda kaida mangluino na khoibo. Sana nang kadaida chatlui. Tawmaina oina khumlakpani. Bazi canteen room da pulap cha thakse na chatluban. Anaba senada khai
चा थकप चलिबा ताउमई खोन कलपना साजौ नंगना मतम अमदा ngangningba ngangba yakiba taumai du nate ए थौनाबु याम फबिरेदा कमदौबनो मशी सोइदना ममाई काइबा तारि मसे पेपे खंगनिंगना इमा खैनो हाइने म्याम सिबो साजौना तु असे नोय मादर गी कोइनरंबा नुपादुनि ए थंगनाबै ककासिबु मादि कमाइना मयुम पांदना लेरिसि नमा लुम्बै ओइदोइनिदना हाय साजौ वा ngangbada pal leitaba tawganuko baji kadawdoino lotana leiraga angang singsu khangakadoba marire asingbani aina hairisi pepe mama da kirup yenglaga ima baba na haise chumra khumba ngamluine ma machinche phojin krabani asinani aina na chega nangadi aina kongani hairisi mi mamang de ham ikai hima nangna toise machana wangang baloirakpaga khanghaude asawbaga loinana खुबागना दुख थाखिबा साजौ मचानुपी दा फुबदु दा साउना कइगिनो नंगना अंगांग दु खुथारि बसे हा अंगांग सिदा ngangliba वासिगिनि अइना थारि बसे अइना माबु पोक्लिबन असमना थक्सी खासी नाइदबा याब्रो इमा नंग गाउरबा ची इबानी गी केमता खंद्रबा गाउरिबदि नंग वाखल खनबा ngamdaba brain ama panbagi nama अइना ngasi phawbada नखोइदा करि अकाइबा तौख्रे नपानेना ममिंग खक्की लेबा माना नुपी मखल मखल लौरक्तुना लेखिबा मतमददी नोंगमता मीगी ममांगदा इकाय हाइबा वादि हाइदब्रो अदुदि बुबुकना नुपागा नुपीगा खेतनै हाय अइनदि इसागी इज्जत ममल लेना खंदुना अंगावबिगुम मखोइदा लेरु अदुगा मखोइनदि इज्जतपु कैसु लेतना खंदुना अपांबा तौखिबा ngakतनि हाय नंगसु अइदौना नुपा खुदिंगना युम पालगे हाइब्रो अदुदि नंगी पुंसिदा अनिंगबा अपांबा तौबगो अइसु अइगी पुंसिगी अनिंगबा अपांबा पांगथोकपदा नंगना येतपगी राइट लैते ओहो नंग नुपीनी से गावर मालिनी नंगना लौरखिबा नुपी मयामददी असेंगबा नुंगसिबा फंगदबगिनी चट्रिबा इसु अपंगबा मयाम मरक्तुदा याउरे अय हनुबी नंगना बामिसि गइनो नंगा वाखल मानबा नचा नंगा लेमिना जाऊ अइगा वाखल मानबा इचाना लेइबा मफमदा अयेतपा पिरकनु ताउमैसु नुपा थोकना साजौ आनसु हाइख्रे हौजिकसु हाइगे इता मचा से अइगी जान अइगी इचेलिबनी याम इकाई खंगदी मैराबा वाहैदुदा ताउमैगी लेंजुमदा सोन्थगनु हाइगो पाइदुना पुकनिंग थौगतले बाजे मतम अमदा नचाना हाइगे फावबा खनखिदबा वफम अमखक ngasidi haijaki masi hairaduna leplamba taumai khuru kunthaduna dhananjoyda khurumje masagi da khalaba taibangsida nupi oibina minok maisa khanghanduna sum leibase ai yengba ngamtre nachana matamduda apunaba wakhalamana haiba ngamhudrasu ngasidi hairake lembise aigi phamda sinabiru nachagi thamoibu amuk khana thugaibigi khanbiru Dhananjoy mabu haugatpiduna hai matam kuinadagi nangonda sinaramge khanba aigi lan asengbase ipana ngasidagi nafamda pirabani ko kaino toisibo yam hainadi tawrise nang tumin lay ngasi nang hairakpa wa khuding lichay masing oina hapkatkadawani pepe mamagi masado nomaga ima kaino toisibo nangbu sananingba moongda sanaba yabraba piningba matamda bithokpa yabraba Ipugi bema namasi waba yaba war magi so ngaklau oijanaba punsi ama semjerasan papa kaino toisibo asini nupi harise adu hek haibaga taumaina jangsanduna sajaugi mamaida khupakna tharami nacha nupi animag nangini haina soliba nachinduna nupi wadu khanthana yengba aduk chaukhаттaba hai pepe chasilo ima nang wa amtang dinga nguba Pepe, imagi punsibo mamal leitana khanba misak amada ay amukhana aigi mamal asini aigi ijat na sini haiba wahaise kaidaw nungda hairaro hai swaida leiragane ijat maying tanabani matho maram khangbanade chalasini yumda papa kaino ngasai lakpadadi imaga wari saba loire nachiga namaga urudoini hari natro saunabasu loina pharena lembi handa mukti mana oina noklaga
Hojik Pauba, Utlay Bali, Najin Tibase Halamdre. Hey, Chachi Hebra Chatlusi Hebra, Nang Masulam Chat Nai the Bisigale Hebro. Mapano Mabu Chava Tabasi, Nasina Ahanbani. Heg Pokchabi Mama Oibanina, Minung City Pauserin, Mapagi Matauda, Maja Amo Oina Masu sounding lam. Mapawu into Aduna. Chapikro. Nang Ailam Chat Nai de Haina, Maral Siriba. Imasina Nangwandagi, seeing by am hit. I imagine the Lejoke. Nang Yara. See Madang see already. Maira a power to season or eyebrow. Ha, Kaurabona Hita Kai Pukiuda. Makataram dana as how among Taraga, Majanupi Adom Bibo, and Doklam Laga Jet Credo. Chatkin Kai Jackson. I was sounding by am later, but Ima, I don't go in a later giggle. Majagi Waduda, Taumayrom the Wading ang the Yingai, Dhananjoy, Madu Ureduna. Isugi Pupali Sidi Taumay itap tap na. Pepe, Najina Bapabaga, a koi punalace. Noigi Simirol Yamde, a koi shu anidan. Punsilla de, a na kukan pangan oidoid. Imanaya dradi. Chumini duso. Damayraba, aina tau jakiba aranba kuding, nungtiki kukchanab. Aina angamba sepa tau jaki. Mi ona dranilimbi, ingon the haido banatida. Tamo, I am landcre. I carry Hiraga Tamo was how with him do no county. I punchi se, Tamogi pap ni yomlin. Masi kukchanab atanja amatang de pibi. Ikut the tog balloon. Masigi matina. Nangi sambalsu, Jesu so yangani. My raba no clumbadagi. I fed my tongue hanjilaga. Oh, raspberry. Dhananjoyna. Ay na pa ko na mataki ne. Magi wa haido da mayamdo ingak ngaglami. Aha,